ꯅꯨꯃꯤꯠ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯅ ꯀꯧꯕ ꯀꯧꯔꯕ ꯅꯨꯃꯤꯠꯁꯦ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯄꯨꯡꯅ ꯄꯨꯡ ꯑꯁꯤꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯥ-ꯏꯁꯨꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡ ꯑꯃꯁꯨꯡ ꯄꯥꯟꯗ ꯄꯥꯛ ꯁꯟꯅ ꯇꯥꯕꯤꯔꯤꯕ ꯂꯩꯕꯥꯛꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯂꯥꯏꯄꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯕꯥꯛ ꯁꯟꯗꯣꯛ ꯇꯔꯥꯔꯣꯝ ꯑꯗꯨ ꯀꯥꯏꯗꯒꯤꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯛꯑꯦ ꯉꯁꯤ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯧ ꯍꯥꯏꯗꯅ ꯀꯥꯂꯦꯟ ꯏꯃꯥꯅ ꯁꯤꯟꯅꯕꯤꯕ ꯌꯥꯋꯥꯗꯤ ꯍꯧꯖꯤꯛꯇꯤ ꯐꯥꯏꯂꯦꯟ ꯊꯥ ꯂꯥꯛꯂꯦꯕ ꯐꯥꯏꯂꯦꯟ ꯐꯥꯏꯗꯣꯛ ꯊꯥ ꯍꯥꯏꯗꯣꯛꯄꯗ ꯂꯦꯟꯕ ꯑꯣꯏꯕ ꯊꯥ ꯑꯁꯤꯒꯨꯝꯕ ꯐꯥꯏꯂꯦꯟ ꯊꯥꯁꯦ ꯃꯁꯤꯗ ꯇꯥꯏꯕꯪꯅ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯊꯧꯔꯝ ꯇꯧꯕꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯌꯥꯝꯕꯅꯤꯅ ꯂꯝ ꯃꯊꯪ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯛꯄ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯔꯛꯄꯗ ꯊꯧꯔꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯈꯜꯂꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯒꯤ ꯏꯍꯨꯜ ꯃꯇꯨꯡ ꯏꯟꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕꯁꯤ ꯈꯦꯠꯅꯔꯛꯄꯗꯒꯤ ꯊꯧꯔꯝ ꯇꯧꯕ ꯌꯥꯕ ꯅꯨꯃꯤꯠ ꯊꯧꯔꯝ ꯇꯧꯕ ꯌꯥꯗꯕ ꯅꯨꯃꯤꯠ ꯑꯐꯕ ꯅꯨꯃꯤꯠ ꯐꯠꯇꯕ ꯅꯨꯃꯤꯠ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯀꯜꯂꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯣꯜꯂꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯄꯥꯟꯗꯤꯌꯦ ꯃꯈꯜ ꯀꯌꯥꯒꯤ ꯇꯥꯏꯕꯪ ꯋꯥꯍꯩ ꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕꯗ ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯕꯅ ꯀꯔꯝꯕꯅꯣ ꯐꯠꯇꯕ ꯅꯨꯃꯤꯠ ꯍꯥꯏꯕꯅ ꯀꯔꯝꯕꯅꯣ ꯋꯥꯐꯝꯁꯦ ꯈꯟꯊꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯃꯔꯝꯗꯤ ꯅꯨꯃꯤꯠꯀꯤ ꯀꯥꯡꯂꯣꯟ ꯁꯨꯕ ꯊꯋꯥꯟꯃꯤꯆꯥꯛ ꯈꯦꯟꯆꯪꯂꯣꯟ ꯅꯩꯅꯕ ꯅꯣꯡꯈꯣꯡꯂꯣꯟ ꯂꯩꯈꯣꯡꯂꯣꯟ ꯅꯩꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯏꯔꯩꯄꯥꯛꯇꯁꯨ ꯃꯤꯔꯩꯄꯥꯛꯇꯁꯨ ꯍꯣꯠꯄꯒꯤ ꯈꯨꯍꯣꯠ ꯈꯦꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯂꯝꯗ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯌꯥꯎꯗꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯌꯥꯎꯗꯕ ꯃꯣꯏꯒꯤ ꯂꯝꯗ ꯌꯥꯎꯕ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯛꯄ ꯑꯁꯤꯅ ꯃꯥꯟꯅꯗꯕ ꯀꯌꯥ ꯊꯣꯛꯏ ꯂꯝꯗꯝꯁꯤꯒꯤ ꯁꯅꯥꯒꯤ ꯃꯁꯛ ꯑꯣꯏꯕ ꯄꯨꯌꯥ ꯀꯌꯥꯗꯤ ꯃꯔꯨ ꯑꯣꯏꯕ ꯄꯨꯌꯥ ꯀꯌꯥꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯗꯅ ꯃꯩ ꯊꯥꯗꯣꯛꯈꯤꯗꯅ ꯇꯞꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕꯗ ꯅꯨꯃꯤꯠꯀꯤ ꯀꯥꯡꯂꯣꯟ ꯅꯨꯃꯤꯠꯀꯤ ꯆꯩꯊꯦꯛ ꯆꯩꯁꯤꯡ ꯊꯤꯕ ꯊꯕꯥꯜꯒꯤ ꯆꯩꯊꯦꯛ ꯆꯩꯁꯤꯡ ꯊꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯈꯣꯡꯆꯠꯇ ꯑꯔꯦꯞꯄ ꯂꯦꯞꯇꯕ ꯑꯍꯟꯕ ꯍꯜꯂꯛꯇꯕ ꯃꯥꯡꯂꯣꯝꯗ ꯆꯠꯇꯕꯅ ꯆꯦꯡꯒꯣꯜ ꯃꯊꯪ ꯂꯩꯅꯔꯛꯄꯗ ꯈꯨꯗꯣꯡꯕ ꯂꯧꯔꯦ ꯈꯪꯗꯕ ꯀꯌꯥ ꯊꯣꯛꯏ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯦꯡꯅꯔꯤꯕꯗꯤ ꯑꯪꯒ꯭ꯔꯦꯖꯤꯒꯤ ꯈꯨꯠꯍꯣꯠ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯕꯪꯂꯥꯒꯤ ꯈꯨꯠꯍꯣꯠ ꯃꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯃꯥꯒꯤ ꯄꯥꯟꯗꯤꯀꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯂꯣꯟ ꯅꯨꯃꯤꯠ ꯊꯥꯒꯤ ꯈꯣꯡꯆꯠꯂꯣꯟ ꯃꯗꯨꯅ ꯇꯥꯏꯕꯪ ꯊꯋꯥꯏꯗ ꯄꯤꯕ ꯑꯐꯕ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯈꯦꯠꯅꯔꯛꯄꯅꯤꯅ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯀꯪꯂꯩ ꯃꯤꯇꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯇꯧꯔꯝꯕ ꯂꯝꯗꯝꯁꯤꯗ ꯆꯥꯟꯅꯗꯕ ꯀꯌꯥ ꯊꯣꯛꯏ
ꯀꯟꯊꯨ ꯇꯥꯏ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯇꯧꯔꯤꯕꯁꯤ ꯁꯪꯁꯀ꯭ꯔꯤꯠ ꯕꯪꯂꯥꯗ ꯂꯩꯕ ꯖꯣꯇꯤꯁ ꯁꯥꯁꯇ꯭ꯔꯒꯤ ꯄꯟꯖꯤꯀꯥꯒꯤ ꯄꯔꯝ ꯄꯊꯥꯕꯗꯣ ꯂꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯤ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯂꯔꯁꯤꯡꯅ ꯍꯣꯠꯇꯅ ꯄꯤꯔꯤꯕ ꯒꯨꯒꯜꯗ ꯀꯔꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯄꯣꯠ ꯍꯣꯠꯅꯩ ꯃꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯆꯥꯟꯅꯕꯒꯦ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯅꯕꯒꯦ ꯈꯟꯊꯕ ꯌꯥꯏ ꯆꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯩꯗꯧꯕꯒꯤ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯦ ꯀꯃꯥꯏꯅ ꯍꯥꯏꯒꯅꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇꯅꯦ ꯊꯥꯗꯦ ꯃꯥꯂꯦꯝ ꯑꯃꯈꯛꯇꯅꯦ ꯑꯃꯈꯛꯇ ꯑꯣꯏꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯇꯥꯕꯅꯤ ꯊꯥꯒꯤ ꯃꯉꯥꯜ ꯇꯥꯕꯅꯤ ꯏꯔꯝ ꯃꯤꯔꯝ ꯈꯦꯟꯅꯗꯕ ꯂꯩꯄꯥꯛ ꯂꯝꯀꯩ ꯈꯥꯏꯗꯣꯛꯄꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯅ ꯅꯪꯒꯤꯗꯨꯗꯤ ꯅꯨꯃꯤꯠ ꯊꯥꯒꯤ ꯈꯣꯡꯆꯠꯅꯦ ꯊꯋꯥꯟꯃꯤꯆꯥꯛ ꯈꯣꯡꯆꯠ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯍꯧꯁꯥ ꯈꯨꯠꯁꯦꯝꯒꯤ ꯌꯥꯎꯕꯅ ꯃꯔꯝ ꯑꯗꯨꯅ ꯍꯛꯅ ꯈꯦꯠꯅꯕꯁꯨ ꯎꯠꯂꯨꯔꯤ ꯏꯃꯥꯟ ꯃꯥꯟꯅꯕ ꯎꯠꯂꯨꯔꯤ ꯂꯨꯔꯤꯗꯤ ꯃꯈꯣꯏꯗ ꯂꯩꯕ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯑꯩꯈꯣꯏꯗ ꯂꯩꯕ ꯃꯈꯣꯏꯗ ꯂꯩꯇꯕ ꯊꯣꯛꯂꯛꯏ ꯀꯔꯤꯒꯤ ꯊꯣꯛꯑꯦ ꯃꯣꯏꯗ ꯂꯥꯏꯁꯥ ꯍꯥꯏꯕꯁꯤ ꯁꯤꯁꯇꯦꯝꯁꯤ ꯂꯩꯇꯦ ꯂꯥꯏꯅ ꯃꯤ ꯆꯥꯏ ꯂꯥꯏꯅ ꯂꯥꯏ ꯆꯥꯏ ꯂꯥꯏꯅ ꯉꯥꯅꯨ ꯆꯥꯏ ꯑꯁꯤꯒꯤ ꯂꯥꯏꯅ ꯆꯥꯕ ꯍꯥꯏꯕꯁꯤꯗ ꯂꯩꯇꯦ ꯏꯪꯂꯤꯁꯇꯁꯨ ꯂꯩꯇꯦ ꯋꯦꯁꯇꯔꯟꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔꯁꯤꯡꯅꯁꯨ ꯂꯩꯁꯥ ꯄꯨꯊꯣꯛꯇꯦ ꯚꯥꯔꯠꯀꯤ ꯂꯩꯔꯤꯕ ꯖꯣꯇꯤꯁ ꯅꯩꯅꯔꯤꯕ ꯀꯥꯡꯕꯨꯁꯨ ꯂꯩꯁꯥ ꯄꯨꯊꯣꯛꯇꯦ ꯃꯤꯇꯩꯒꯤ ꯂꯩꯁꯥ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯃꯦ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ खत्म है मरंदी वो भी मुझे तनाई करता लाभ मतलब वो तो निंतमाबा मतलब नतीजा था भी तनाई करता लाई इन्ना मतलब नहीं तिप्पगी तनाई करता लाई कुमार सुराती नहीं यही नहीं अदुमाइना तौबा तनाई फदबा लापदगी अनु पोए तनाई फदबा लापदगी अनु वखलो पोए नानबा लंबी सिदा करन चसिगे खरको मतंदा चैसु थोड़ी चैसु को पायती जानी है नंबदा काबंद्रबा मफंदा बिचिन काबंद्रबा काबंद्रबा कदाई नों चैसु सुगर कदाई नों पायबे यानद्र कारबे नुआइदा पुलिन औरे अदुना अखोइना तनाई फदबा लापदगी मधुगा इलोइदना पोथोरपनी अदुमाय तौदना लंदबसिदा लैसा लैसा से अतोपददी तनाय फदबा लैब्रा हायबी अतोपदसु लोइनो तनाय फदबदी लैबिनि मोइरोदना कुथोकबगी वाने कोइदना कुथोकबदा मन लैसा नि कैनो लाइन साई हायबदी सोंथैये मुमी दुगी असोबा अनाबा वतन थोई मादि लाइन लेक लो ये कुदत सी दु खनी निति कोई लाइन लो रे लाइन सात हायबदी सी की बा अवाना ता
ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯏꯅ ꯁꯥꯕꯕꯨ ꯂꯥꯏꯅ ꯁꯥꯕ ꯂꯥꯏ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯄꯣꯛꯄ ꯁꯤꯕ ꯂꯩꯇꯕ ꯃꯁꯛ ꯃꯑꯣꯡ ꯅꯥꯏꯗꯕ ꯃꯆꯨ ꯃꯃꯦꯟ ꯂꯩꯇꯕ ꯑꯗꯨꯒꯤ ꯂꯥꯏꯗꯨ ꯅꯠꯇꯦꯅꯤ सिगी लाइफी कनानो तैबंग मियोइबा मरक्ता अफबदा खंदे फतबदा खंदे आई थोड़ी सिंगोइबा मति मयाइ लेदो लाइ मानि लाइनि हे हाइना हाइना लिबा दु लाइ अरुना अफबा लाइना लाइमो कोरे फतबा लाइना लाइमो कोरे बाइ तु लाइनि अरुदा अनिमोटु लाइनि लाइमोजु लाइमोजु अदुदगी हेना हाइथगरगना अमु कई कई कवरे तिमु हाइबो फातते को लाइमो दगी हेना अमु साथी बे हेना तोरबा हाइते तिमि था तिमना बिदि मिसब तिमु अदुना तिमु लाइमो न सिंबक मयाम से मसिना मकोइगा मरी लेतबा किरम निलम लाइन मी साइ हरगा मीगा लाइगा मरी लेतबा लाइगी मनुम जन्म सिंदो लाइमो अदुना सारी बुद्धि साबा दुबेदी अखोइना नक्सनबा दलैबसिंसे मसिदा युमसासिंसे वरुवे युमदा लोपा योपा सासि को मसिबु मसिदा लैसासे ममि पाइ एदो वेनो मितेगी अंगन बमतमदा साना सार नोमली अखोई मना मसिन चादना तौरबसी कनागुंदी यौरबोय हाइबदी यादे लाइन परम चंप कनागुंबना तौरबदी याय अदुगा मिशन मियादी साना सारे इमने अदुना सुमचाथोकी साबजे मना नकदो लाम सुमचाथोकी तौरदना कइमो हाइबदना yin nganu matang hui san iroi matang sumsara pali ni misina langa chalaga masinda tri wudu di anak pada sumsara tau pali ni masin hendare ini supaya lalu cakup kita ada ikut kepada utara पोतु मांगा कदुनी उरुइदुनी अदुना मियोबना हिंगमिनबा मतंदा युमदा योक सा हाइबसिगी मनु चनिबा सासे मातनी लैसा याउ मोइदो नाकदबनी कनगदबनी हाइबगी डोमेस्टिक एनिमल्स की प्रिजर्वेशन प्रोटेक्शन की मीन्स बने लैसा अदुदा मसोदा चकितारगदी सासा लिंथिना लोबियु चेक्शन बियु हाइना तौरगदी मसिना लाइनि की परमदा लाइनि की परमदा सन्स तबदो न तौले मसिना लोइसन की कोइबा लना कोइसन कोइबा पाउ चेन बखोत कोइ मोंग लेये अदुना इपा कुसिना कमाइन तोरमे लाइसा जे हौगो पदा लाइना ना लाइनिंग करना चला थोरम रोल करना चला मरम करी करना चला रबनो अदु ओइरबदी बरुद फैहे फते हाइबु अदु मदु परम दुम सममगदी तनाय फदना चला रो जतो कोइ नाकन अतदि तौदसु याइदा हाइना खलकने अदुना अरुबा असिगुंबा मियोइदा कानबा नाइसे कानबसिंजे इपाइकुसिंना
ꯊꯧꯔꯝꯂꯣꯝꯗ ꯂꯥꯏꯅꯤꯡꯗ ꯁꯥꯒꯣꯟꯅꯕ ꯊꯧꯔꯝꯂꯣꯝꯗ ꯅꯞꯁꯟꯅ ꯍꯥꯞꯆꯜꯂꯅꯤ ꯄꯨꯔꯝꯃꯦ ꯏꯇꯩ ꯑꯩꯈꯣꯏ ꯑꯗꯨꯅ ꯂꯥꯏꯆꯥꯁꯤ ꯃꯥꯅ ꯇꯥꯔꯤꯕ ꯅꯨꯃꯤꯠꯇꯣ ꯂꯥꯏꯅ ꯁꯒꯣꯜ ꯆꯥꯔꯦ ꯂꯥꯏꯅ ꯁꯟ ꯆꯥꯔꯦ ꯂꯥꯏꯅ ꯍꯨꯏ ꯆꯥꯔꯦ ꯂꯥꯏꯅ ꯁꯥꯃꯨ ꯆꯥꯔꯦ ꯂꯥꯏꯅ ꯑꯣꯛ ꯆꯥꯔꯦ ꯂꯥꯏꯅ ꯌꯦꯟ ꯆꯥꯔꯦ ꯂꯥꯏꯅ ꯉꯥꯅꯨ ꯆꯥꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯃꯥꯒꯤ ꯁꯣꯟꯊꯕ ꯃꯇꯝꯅꯤ ꯃꯥꯕꯨ ꯑꯈꯟꯅꯅ ꯉꯥꯛꯄꯤꯌꯨ ꯁꯦꯟꯕꯤꯌꯨ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯁꯤꯗꯤ ꯂꯩꯆꯥ ꯐꯠꯇꯦ ꯀꯃꯥꯏꯅ ꯊꯣꯛꯏ ꯂꯩꯆꯥ ꯑꯐꯕꯁꯤꯅ ꯀꯔꯤꯅꯣ ꯂꯩꯆꯥ ꯐꯠꯇꯕ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯑꯁꯨ ꯅꯧꯅ ꯑꯃꯨꯛ ꯌꯥꯝꯈꯠꯂꯛꯄ ꯌꯥꯕ ꯁꯥ ꯉꯥꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯥꯅꯨ ꯌꯦꯟ ꯑꯗꯨ ꯌꯥꯝꯃꯛꯄ ꯌꯥꯏꯗꯅ ꯁꯥꯃꯨꯒꯨꯝꯕ ꯏꯔꯣꯏꯒꯨꯝꯕꯗ ꯌꯨꯝ ꯑꯃꯗ ꯌꯥꯝ ꯊꯣꯛꯂꯛꯄꯗꯤ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏꯕ ꯌꯦꯟꯗꯤ ꯈꯔ ꯂꯣꯏꯔꯒ ꯃꯔꯨꯝ ꯀꯣꯜꯂꯒ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯉꯥꯅꯨ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯏꯅ ꯃꯗꯨꯒꯤꯗꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠꯇ ꯌꯥꯝ ꯂꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯃꯗꯨꯒꯨꯝꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯗꯣ ꯃꯗꯨꯅ ꯎꯕ ꯃꯗꯨ ꯇꯥꯕ ꯅꯨꯃꯤꯠꯇꯨꯅ ꯂꯩꯆꯥ ꯑꯐꯕ ꯑꯣꯏꯕꯅꯤ ꯂꯩꯆꯥ ꯐꯠꯇꯕ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯆꯧꯕ ꯁꯥꯃꯨ ꯂꯣꯏꯕꯁꯤꯡꯁꯤꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯁꯥꯃꯨ ꯂꯣꯏꯕ ꯅꯠꯇꯦ ꯃꯤ ꯈꯔ ꯈꯛꯅ ꯂꯣꯏꯕꯅꯤꯈꯔ ꯈꯛꯅ ꯂꯣꯏꯔꯤꯗꯨ ꯁꯥꯃꯨꯗꯣ ꯃꯈꯟ ꯂꯣꯏꯕ ꯅꯠꯇꯦꯕ ꯑꯃꯈꯛ ꯂꯣꯏꯕꯅꯤ ꯑꯅꯤꯈꯛ ꯂꯣꯏꯕꯅꯤ ꯑꯗꯨꯅ ꯇꯥꯡꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁꯥꯗꯣ ꯃꯗꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯇꯨꯅ ꯂꯩꯕ ꯃꯗꯨꯅ ꯁꯤꯈꯤ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯁꯟ ꯁꯤꯕ ꯁꯒꯣꯜ ꯁꯤꯕ ꯁꯥꯃꯨ ꯁꯤꯕ ꯂꯣꯏꯔꯤꯕ ꯃꯤꯗꯨꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯣꯏꯗꯣꯏꯅꯤ ꯍꯦꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗ ꯈꯪꯗꯦ ꯑꯋꯥꯠꯄꯗꯨ ꯃꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯪꯗꯦ ꯑꯆꯧꯕ ꯑꯋꯥꯠꯄ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯆꯥ ꯐꯠꯇꯕ ꯅꯨꯃꯤꯠꯇ ꯇꯥꯕ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯗ ꯐꯠꯇꯕ ꯈꯔ ꯂꯦꯞꯄꯦ ꯃꯤꯑꯣꯏꯕꯗ ꯂꯦꯞꯄꯗ ꯑꯩꯉꯣꯟꯗ ꯐꯕ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯁꯟ ꯑꯃ ꯁꯤꯕꯒ ꯌꯦꯟ ꯑꯃ ꯁꯤꯕꯒ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯒꯦ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛ ꯇꯥꯔꯗꯤ ꯁꯟꯗꯨꯗꯤ ꯀꯟꯕꯤꯔꯝꯃꯣ ꯌꯦꯟꯗꯨ ꯁꯤꯕꯅ ꯐꯩꯌꯦꯅ ꯈꯨꯝꯒꯅꯤꯕ ꯑꯩꯅ ꯊꯋꯥꯏꯒꯤ ꯃꯃꯜ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯂꯥꯏꯅ ꯐꯪꯒꯗꯕ ꯂꯥꯏꯅ ꯐꯪꯂꯣꯏꯗꯕ ꯃꯥꯡꯖꯒꯗꯕ ꯇꯣꯡꯖꯒꯗꯕꯗꯨꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯅ ꯂꯦꯞꯄꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯝꯍꯦꯟ ꯍꯦꯜꯂꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯍꯣꯠꯅꯕ ꯀꯥꯡꯂꯣꯟ ꯑꯃꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯅ ꯅꯨꯃꯤꯠ ꯊꯕꯥꯟ ꯄꯥꯔꯛꯄ ꯃꯇꯝꯗ ꯂꯩꯆꯥꯁꯦ ꯍꯥꯞꯆꯤꯟꯕ ꯇꯥꯔꯒꯗꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯍꯥꯏꯁꯦ ꯅꯨꯃꯤꯠꯁꯤꯡꯗ ꯄꯥꯡꯊꯣꯔꯛꯀꯗꯣꯏꯅꯤ ꯉꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯩꯔꯤꯕ ꯅꯨꯃꯤꯠ ꯆꯌꯣꯜ 8 ꯃꯊꯪ ꯄꯥꯡꯊꯣꯔꯛꯀꯗꯣꯏꯅꯤ ꯊꯕꯥꯟꯒꯤ ꯈꯣꯡꯆꯠꯇ ꯅꯣꯡꯃ ꯄꯥꯟꯕ ꯅꯤꯅꯤ ꯄꯥꯟꯕ ꯁꯨꯝ ꯂꯥꯛꯑꯒ 10ꯅꯤ ꯄꯥꯟꯕ ꯐꯥꯎꯅꯤ ꯃꯗꯨꯒꯤ 10ꯅꯤ ꯑꯍꯨꯝꯂꯛ ꯁꯨꯝ ꯑꯃꯨꯔꯛ ꯁꯨꯝ ꯆꯠꯈ꯭ꯔꯦ 3 ꯑꯣꯏꯕ ꯋꯥ ꯅꯨꯃꯤꯠ 50ꯅꯤꯅ ꯁꯥꯔꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤ ꯈꯜꯂꯝꯃꯒ ꯃꯁꯤ ꯍꯥꯞꯆꯤꯜꯂꯛꯏꯕꯁꯦ ꯃꯁꯤ ꯁꯨꯞꯅꯒꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯕꯨ ꯀꯟꯅꯕ ꯈꯛꯇ ꯅꯠꯇꯦ ꯃꯤꯇꯩꯒꯤ ꯑꯣꯏꯕ
ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯆꯥꯎꯈꯠꯅꯕ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯁꯥ ꯉꯥ ꯗꯣꯃꯦꯁꯇꯤꯛ ꯑꯦꯅꯤꯃꯦꯜꯁꯤꯡꯒꯤ ꯄ꯭ꯔꯤꯖꯥꯔꯚꯦꯁꯟ ꯑꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯄꯣꯠ ꯑꯃ ꯑꯁ꯭ꯋꯥꯏꯗ ꯌꯥꯎꯋꯤ ꯑꯗꯨ ꯃꯤꯒꯤꯗ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗ ꯌꯥꯎꯗ꯭ꯔꯦ ꯂꯨꯔꯤꯗꯤ ꯑꯌꯥꯝꯕ ꯍꯣꯠꯂꯤꯕ ꯀꯥꯡꯂꯣꯟꯁꯤꯡꯗ ꯃꯤꯇꯩꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝꯗꯨꯗꯗꯤ ꯌꯦꯡꯉꯒ ꯑꯍꯣꯠꯄꯗꯤ ꯌꯥꯝꯗꯦꯅꯤ ꯂꯩꯔꯤꯁꯤꯡꯁꯤ ꯖ꯭ꯌꯣꯇꯤꯁ ꯁꯥꯁꯇ꯭ꯔ ꯄꯥꯟꯖꯤꯀꯥ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯗ ꯌꯦꯡꯉꯒ ꯅꯨꯃꯤꯠ ꯊꯕꯥꯜ ꯄꯤꯔꯛꯄꯗꯗꯤ ꯀꯝꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯁꯥꯗꯨꯒꯗꯤ ꯆꯥꯟꯅꯗ꯭ꯔꯤ ꯃꯔꯝꯗꯤ ꯂꯥꯏꯆꯥꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯁꯦꯝ ꯈꯨꯗꯝ ꯑꯃ ꯄꯤꯖꯒꯦ ꯃꯦꯔꯥꯒꯤ 10ꯅꯤ ꯄꯥꯟꯕ ꯋꯥꯆꯠꯄ ꯅꯨꯃꯤꯠꯁꯤ ꯐꯩ ꯋꯥꯀꯥꯟꯕ ꯅꯨꯃꯤꯠꯁꯤꯗꯨꯅ ꯄꯣꯠ ꯑꯔꯪꯕ ꯂꯩꯁꯜꯂꯨ ꯈꯣꯠꯆꯜꯂꯨ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇꯁꯨ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯅꯨꯃꯤꯠꯇꯨꯗ ꯀ꯭ꯋꯥꯛꯀꯤꯗꯃꯛꯇ ꯄꯣꯠ ꯆꯩ ꯀ꯭ꯋꯥꯛ ꯀꯥꯞꯄꯒꯤ ꯅꯨꯃꯤꯠꯇ ꯂꯩꯔꯝꯃꯤꯕ ꯀꯩꯊꯦꯜꯗꯨꯗꯒꯤ ꯄꯣꯠ ꯃꯈꯜ ꯃꯈꯜ ꯂꯩꯗꯅ ꯀꯥꯟꯅꯕ ꯌꯨꯝꯗ ꯄꯨꯁꯤꯟꯅꯔꯤ ꯅꯨꯃꯤꯠ ꯑꯐꯕꯅꯤ ꯉꯁꯤꯁꯨ ꯃꯦꯔꯥꯒꯤ 10ꯅꯤ ꯄꯥꯟꯕꯗꯨꯗꯤ ꯌꯥꯏꯐꯕꯅꯤ ꯍꯥꯏꯔꯗꯅ ꯄꯣꯠ ꯆꯩ ꯂꯩꯁꯟꯅꯕ ꯑꯔꯪꯕ ꯂꯦꯞꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯌꯨꯝ ꯁꯪꯒꯥꯅꯕ ꯃꯆꯥ ꯃꯁꯨꯒꯤ ꯂꯨꯍꯣꯡꯕꯒꯤ ꯈꯣꯠꯍꯣꯡꯕꯒꯤ ꯃꯌꯥꯝ ꯇꯧꯅꯕ ꯊꯦꯡꯅꯩꯅꯤ ꯃꯤꯇꯩꯒꯤꯗꯤ 10ꯅꯤ 10ꯅꯤ 50ꯅꯤ ꯃꯁꯦ ꯂꯥꯏꯅ ꯃꯤ ꯆꯥꯏ ꯂꯩꯁꯥꯒꯤ ꯂꯥꯏꯅ ꯃꯤ ꯆꯥꯔꯕꯅꯤꯅ ꯃꯤꯒꯤ ꯁꯣꯟꯊꯕ ꯅꯨꯃꯤꯠꯇꯨꯅꯤ ꯃꯤꯒꯤ ꯁꯣꯟꯊꯕ ꯅꯨꯃꯤꯠꯇꯨꯗꯗꯤ ꯊꯧꯔꯝꯗꯣ ꯃꯤꯅ ꯑꯔꯨꯝꯕ ꯑꯌꯥꯝꯕ ꯑꯀꯟꯕ ꯊꯕꯛꯇꯣ ꯇꯧꯅꯗꯦ ꯃꯄꯥꯟ ꯊꯣꯛꯅ ꯆꯠꯄ ꯈꯣꯠꯄ ꯃꯤꯌꯨꯝꯗꯒꯤ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯤꯔꯝꯗ ꯂꯩꯕ ꯇꯧꯅꯗꯦ ꯃꯤꯇꯩꯒꯤ ꯋꯥꯔꯤ ꯀꯔꯤꯒꯤ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯠꯇꯕ ꯃꯥꯡꯖꯕ ꯑꯣꯏ ꯍꯥꯏꯔꯅꯤ ꯑꯁꯣꯝꯗꯗꯤ ꯂꯩꯁꯥ ꯂꯩꯇꯕꯅꯤꯅ ꯃꯦꯔꯥꯒꯤ 10ꯅꯤ ꯄꯥꯟꯕꯗꯨ ꯂꯨꯍꯣꯡꯕ ꯌꯥꯏꯌꯦꯅ ꯄꯤꯔꯛꯀꯅꯤ ꯃꯁꯣꯝꯗꯗꯤ ꯂꯩꯁꯥꯒꯤ ꯆꯠꯅꯕꯤ ꯂꯩꯕꯅꯤꯅ 10ꯅꯤ ꯄꯥꯟꯕꯗꯤ ꯂꯥꯏꯅ ꯃꯤ ꯆꯥꯏ ꯍꯥꯏꯅ ꯂꯩꯔꯅꯤ ꯑꯗꯨꯗꯤ ꯀꯔꯝꯕꯅ ꯑꯐꯕꯅꯤ ꯀꯔꯝꯕꯅ ꯐꯠꯇꯕꯅꯤ ꯂꯝꯗꯝꯁꯤꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯊꯥꯒꯤ ꯃꯥꯅ ꯌꯩꯔꯤꯕ ꯃꯥꯅ ꯄꯤꯔꯤꯕ ꯃꯉꯥꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯆꯠꯁꯤꯡꯁꯦ ꯃꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯁꯦ ꯅꯩꯅꯔꯛꯏꯅꯤ ꯕꯦꯡꯒꯣꯜꯗ ꯁꯦꯝꯕ ꯕꯤꯍꯥꯔꯗ ꯁꯦꯝꯕ ꯃꯙꯥꯗ ꯁꯦꯝꯕ ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯁꯥꯕꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯤ ꯌꯥꯔꯛꯇꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗꯅꯤ ꯑꯦꯗꯖꯁꯃꯦꯟ ꯑꯃ ꯌꯦꯡꯉꯒ ꯅꯧꯅ ꯅꯩꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯅꯨꯃꯤꯠ ꯊꯕꯥꯜ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯤꯒꯤꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯜꯂꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯃꯥꯒꯤ ꯂꯝꯗꯨꯒ ꯆꯥꯟꯅꯅꯗꯅꯕ ꯃꯥꯒꯤ ꯋꯥꯔꯧꯕꯁꯤꯡꯅ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔꯁꯤꯡꯅ ꯁꯦꯝꯃꯛꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯒꯤ ꯅꯨꯃꯤꯠ ꯄꯨꯡ ꯀꯌꯥꯗ ꯊꯣꯛꯏ ꯃꯌꯥꯗ ꯂꯩ ꯊꯕꯥꯜ ꯀꯩ ꯃꯁꯤꯒ ꯑꯦꯗꯖꯁ ꯇꯧꯔꯒ ꯌꯦꯡꯕ ꯑꯃꯈꯛ ꯅꯨꯃꯤꯠ ꯊꯣꯛꯄ ꯇꯥꯕ ꯊꯋꯥꯟꯃꯤꯆꯥꯛ ꯆꯠꯄ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯗ ꯆꯠꯅꯔꯤꯕ ꯂꯩꯆꯥ ꯈꯪꯗꯦ ꯊꯥꯁꯤ ꯃꯥꯏꯀꯩ ꯈꯪꯗꯦ ꯃꯤꯒꯤ ꯂꯩꯕꯥꯛꯇꯗꯤ ꯃꯤꯒꯤ ꯆꯠꯅꯂꯣꯟꯆꯠꯇꯗꯤ ꯌꯥꯎꯗꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯄꯥꯏꯔꯤꯕꯁꯤꯒ ꯆꯥꯟꯅꯅ ꯌꯦꯡꯃꯤꯟꯅꯔꯀꯥꯟꯗ ꯅꯨꯃꯤꯠ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯂꯦꯞꯄꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯝꯖꯕ ꯄꯥꯝꯖꯔꯤꯕꯗꯤ ꯅꯨꯃꯤꯠ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯐꯕ ꯉꯥꯛꯇꯅꯤ
ꯀꯔꯤꯒꯤ ꯐꯠꯇꯕꯅꯤ요 ꯐꯠꯇꯕꯅꯤ ꯍꯥꯏ ꯃꯇꯝꯗ ꯂꯩꯁꯥꯒꯤ ꯃꯇꯨꯡꯅ ꯊꯕꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯈꯥꯏꯗꯣꯛꯄ ꯅꯨꯃꯤꯠ ꯑꯃ ꯂꯩꯇꯦ ꯑꯐꯕ ꯂꯦꯞꯁꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯄ꯭ꯂꯁ ꯃꯥꯏꯅꯁꯀꯤ ꯋꯥꯅꯤ ꯄ꯭ꯂꯁ ꯍꯣꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯗ ꯑꯐꯕ ꯃꯥꯏꯅꯁ ꯍꯣꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯗ ꯐꯠꯇꯕꯅꯦꯅ ꯂꯧꯕꯅꯦꯕ ꯇꯤꯟꯁꯤꯟꯕꯅ ꯑꯐꯕꯅꯦ ꯈꯥꯏꯗꯣꯛꯄꯅ ꯐꯠꯇꯕꯅꯦ ꯍꯥꯏꯅ ꯂꯧꯕꯅꯦꯕ ꯑꯗꯨ ꯃꯁꯤꯕꯨ ꯑꯃꯣꯠꯄ ꯐꯠꯇꯕ ꯈꯥꯏꯗꯣꯛꯄꯗꯤ ꯐꯩꯌꯦꯕ ꯀꯣ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯍꯥꯞꯆꯟꯕ ꯇꯤꯟꯁꯤꯜꯂꯛꯄꯗꯤ ꯐꯩꯌꯦꯕ ꯃꯁꯤ ꯑꯣꯟꯅ ꯇꯩꯅꯈ꯭ꯔꯒꯗꯤ ꯐꯠꯇꯕꯅ ꯍꯥꯞꯆꯤꯜꯂꯛꯄ ꯅꯨꯡꯉꯥꯏꯕꯅ ꯈꯥꯏꯗꯣꯛꯈꯤꯕ ꯑꯣꯏꯔꯒꯗꯤ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯃꯥꯡꯖꯕ ꯑꯣꯏꯌꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄ सिगी नुमिसिगैदि असिगी थबानसिगैदि खायदोकपा याय सिगी थबानसिदि हातजनबा याय हाय अदुना हातजनबा याबदि नुंगायबा हातजनजे खायदोकपा याबदि फतबा खायदोकसे फतबा खायदोकसु कैदोबैनो फदोबनि नुंगायबा हातजनबैसु कैदोबैनो फदोबनि Karena kayu babu orang bersih, tinsen babu orang bersih, ipai bersama macam nak kawan jadi apa benda tu? Bagi nas pandang beli kali ko apa begini? Karena kata bahaya macam terlebih kayu itu kayu kan orang tu nampak benda. Anak bagi operasi tahu itu, anda ni anda tahu ini terjadi. 또 가요 가가 빠다 만나 여우냐 소리가 나는 시험전 사자다가 아프고 이랬더니 떠오르네 봐 학교에는 단 바보지 나디에 봐 어느나 아프고 놈이 받다고 놈이 하여나 하여는 이제 아니 막심하게 만들어서 아무 일이니까 이거 아프고 이러는데 어느나니 받다고 놈이 달고 있는데 apa kita menteri apa ini saya berisi banyak pun mampu sudah tanya kamu kerja dari selain kerja mereka di luar kami kan kami bersita so kita lalu semua nol semua nak biromo tapi ya